Manipur thokliba irang asiga mari leinana NIA na PHAKHIBA Moirangthem Anand'S Delhi ki special court amada THARAKKHIBA bail application amagi matangda ngasi court asina khanakiba ka loinana bail piba amasung pidabaki matangda NIA gi MAIKEI gi paukhum piraknaba notice issue tawkhre bail gi hearing thasi kun ngatare tam makhatana pangthoknaba court na matam pikre ngasi special court ta bail gi khanakiba duda Moirangthem Anand gi MAIKEI gi advocate assist Khasyap Rahul Kumar amadi David ahong sangbam lepki Panbayavadi, Moirangthem Anand Atopa Mioi, Marie Galoina Manipur Police na PHAKHIBani, Marie Leinaba Court na Makoi Mga September. Kun ganito'y the bell peak matung numit atumaktara NIA na Moirangthem Anand amukhana faraga Delhi da pukhibani. Mak NIA na September kun gahumdoi da Delhi Court ta puthoklaba matung makoi ki custody da remand lautuna thamnaga kona judicial custody da thama remand lauthaduna jail la thamjinkhibani. NIA na courta phongdokkhibaki matung ina Moirangthem Anand hariba mioi asi Manipur gi lalonglup amagi cadre oiduna train tawraba misakni Manipur da hojik thokleba irang manung asida mahakna lalonglup asiga atai cadre singa toina pau faungnai amoromda Anand gi mathakta lokhaliba case asi Myanmar da base oiba terror group ki luchingba singna India ki Mathakta Lancha Thaduna Hosik Manipurda Neta the Bafim Amada Tahaliba Transnational Conspiracy ga Mari Linganani, Loinana Chahi July Tara Mapana and Ayana, Masiki Matang the Sumoto case Amalokaduna Tigat Pahorakivani.